Hi friends, masih kau lagi je, saya nak sini, thamai bangi, आई friend का लाइन, वाई काव, मथा के view में yang नजर के, सुबह थोड़ा तो हो मान, कोई भी हम कर, कोई कुछ सिंग jadi hangang ke mana jiko? Hangang jiko, hai ngambu sini hendak. Cũng mắc bị ngoài nhỉ? Cũng mình đi go cũng thật cái hàng. Quay đâu? Căn được cái mày yang tàn lên, cái ông doctor kia, mi ngã xịt khởi lại. Cara apa saja bingung apa cara apa? Apa? Ini. Oh, itu. Cara cara ke versi. Angang gitu dia. Sana boleh mana ya? Kau je matak yau dua ke awal ya? Awal, tangkai kan awal. Dari gamla tu jual ya. Tangkai dia usah le. Ice cream. Hai, suai sada utung ni. Ngam masa ada ya. Sida poster mu tiada main aja kan jaga mai thabi kan hai ko sida. Kali makoi kang mai kubo or, mana sina thabu itu thabi kan matang. Moi lam buk thok tan ba prevention nai da Suruh takut kamu section view. surup thak bujun moi tak to mo do thak ta ba koi khang dre ko ata pom bai na di saw ga dra sadau thong nge mata tiok sale Tak kau apa sih pak? yo khang de yo dri first Nah, sini lah yang tak pernah mau. ada squad gang gi male ko o ko wa u wa taw ta na shoot taw ta na squad game gi lai re kai gi no hang jara ma Foto mati ya. squad game gi ko gi to mo jini ko si the 50 rupees marks to lai re squad game gi matak di sala statue view sigi matak ta kar wali ko koi chatwa pona ba sigi statue le asina tangal general sin statue group ne ko statue me ale ko adagi kan zikad na koin dat bah mi miam je ka komdar am ka do guest house kum koi taw je aina kaje namda de kan ke taw yo sale sim ka do abu ka do ko tigo sina se yo sale ada mata ma ko ale ada sim ka do ma to ada kumthar aga ama to sim ka do ni wali angang ji wa sport lang na ma tai por lại por bao nhiêu này angang phải gần mà thiếu không thôi mà por sợi gì cái gì Wah mah, bukan jadi what dan pak, what cepat tak ini. Ini ngai ini.
ꯑꯩꯈꯣꯏꯁꯦ ꯃꯇꯨ ꯑꯃꯨꯛ ꯀꯥꯗꯣꯏꯅꯤ ꯊꯧꯔꯥꯅꯤ ꯃꯁꯤꯃꯨꯛ ꯍꯥꯏꯒꯠꯂꯣ ꯉꯁꯤ ꯅꯨꯃꯤꯠꯇ ꯏꯕꯥꯏꯅꯤ ꯈꯨꯔꯨ ꯃꯇꯤꯒꯣꯡ ꯂꯣꯏ ꯊꯣꯛꯅꯗ꯭ꯔꯥ ꯀꯨꯏꯅ ꯀꯥꯔꯨꯗꯕꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯌꯥꯝꯁꯤꯀꯣ ꯉꯁꯤꯗꯤ ꯂꯣꯡ ꯚ꯭ꯌꯨ ꯇꯧꯔꯛꯀꯦ ꯐꯝꯐꯝ ꯑꯥꯗ ꯃꯊꯛꯇ ꯐꯝꯕꯁꯦ ꯁꯥꯏ ꯁꯥꯏ ꯋꯥꯔꯤ ꯀꯣꯆꯟꯗꯣ ꯏꯕꯥꯏꯅꯤ ꯀꯥꯔꯛꯄꯗ ꯋꯥꯡꯁꯦ ꯋꯥꯕ꯭ꯔꯣ ꯋꯥꯗꯦ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯈꯔꯗꯤ ꯋꯥꯔꯝꯃꯅꯤꯗ ꯋꯥꯔꯦ ꯋꯥꯔꯦ ꯍꯥꯏꯗꯤ ꯍꯪ ꯌꯧꯗ꯭ꯔꯤꯌꯣ ꯌꯧꯗ꯭ꯔꯤ ꯀꯣꯔꯥꯡ ꯀꯥꯟꯒꯦ ꯀꯥꯎꯗꯣ ꯀꯥꯒꯗꯕꯅꯤ ꯏꯕꯥꯏꯅꯤ ꯋꯥꯔꯜ ꯔꯦꯀꯣꯔꯠ ꯇꯧꯅꯕꯅꯤ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯠ ꯆꯠꯅꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯎ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯀꯥꯔꯛꯏꯅꯦ ꯏꯁꯤꯡꯁꯨ ꯊꯛꯄꯣꯟꯗꯦ ꯍꯣꯏ ꯌꯧꯒ ꯏꯁꯤꯡ ꯀꯤꯂꯣ ꯑꯃ ꯃꯈꯥꯗ ꯏꯁꯤꯡ 1 ꯂꯤꯇꯔꯁꯤ ꯀꯤꯂꯣꯅꯤ ꯊꯋꯥꯒ ꯂꯣꯏ ꯁꯥꯒꯠꯂꯦ ꯚ꯭ꯌꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯥꯔꯨꯗꯕꯩ ꯇꯧꯋꯤꯅꯦ ꯅꯨꯡꯇꯤꯒꯤ ꯀꯥꯕ ꯃꯤꯅꯗꯤ ꯀꯔꯤꯝ ꯈꯜꯂꯣꯏ ꯁꯤꯒꯤꯁꯦ ꯌꯥꯝ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯃꯤꯅ ꯀꯥꯒꯗꯕꯅꯤ ꯀꯥꯟꯅꯔꯦ ꯃꯤ ꯃꯊꯪ ꯍꯣꯏ ꯅꯨꯡꯗꯥꯡꯁꯤ ꯃꯩ ꯂꯥꯏꯠꯀ ꯊꯥꯔꯒ ꯐꯖꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯅꯤꯀꯣ ꯄꯤꯡ ꯃꯆꯨ ꯅꯤꯛꯄ ꯑꯃ ꯆꯠꯂꯤ ꯁꯤꯒꯤ ꯆꯤꯡꯁꯦ ꯀꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯁꯇꯦꯃꯤꯅꯥ ꯋꯥꯡꯗꯕ ꯃꯤꯅꯗꯤ ꯌꯥꯔꯣꯏ ꯏꯁꯇꯦꯃꯤꯅꯥ ꯅꯦꯝꯕ ꯃꯤꯅ ꯀꯥꯔꯛ ꯇꯥꯔꯗꯤ ꯃꯥꯏꯅꯁ ꯆꯠꯅꯤ ꯎꯁꯤꯅ ꯃꯇꯣꯟ ꯌꯧꯔꯦ ꯃꯇꯣꯟꯗꯤ ꯌꯧꯔꯦ ꯌꯥꯗ ꯃꯌꯥꯝ ꯚ꯭ꯌꯨꯁꯤ ꯐꯖꯅ ꯃꯊꯛꯇ ꯌꯦꯡꯖꯔꯛꯄ ꯃꯊꯛꯇ ꯅꯨꯡꯁꯤꯠꯁꯦ ꯂꯤ ꯃꯌꯥꯝ ꯁꯤꯠꯂꯦ ꯁꯥꯟꯅꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯤꯛ 5 ꯑꯗꯨꯝ 6 ꯀꯥꯎꯊꯣꯛꯎꯔꯦ ꯂꯩꯁꯤꯜꯂ ꯀꯩꯅꯣ ꯑꯩ ꯊꯥꯏꯁꯦ ꯅꯥꯀꯟꯗꯁꯨ ꯂꯩꯊꯣꯛ ꯀꯩ ꯃꯈꯥꯗ ꯂꯩ ꯐꯝꯃ ꯂꯩ ꯌꯥꯗꯦ ꯀꯊꯥꯒꯩꯁꯤꯅ ꯑꯋꯥꯕ ꯃꯐꯝꯗ ꯀꯥꯏꯔꯦꯃꯦ ꯑꯩꯈꯣꯏ ꯆꯤꯛꯂꯛꯇ ꯆꯠꯁꯦ ꯍꯥꯏꯔꯦ ꯋꯥꯔꯦ ꯑꯩꯇꯅ ꯋꯥꯗ ꯁꯥꯃꯥꯟꯗꯤ ꯎꯔꯦ ꯚ꯭ꯌꯨꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯥꯏ ꯋꯥꯔꯁꯦ ꯐꯝ ꯂꯩꯗ ꯑꯩꯈꯣꯏ ꯇꯧꯁꯤ ꯀꯩꯅꯣ ꯂꯩ
ꯈꯨꯠ ꯄꯥꯏꯕ ꯐ꯭ꯔꯦꯝꯁꯦ ꯍꯥꯞꯄꯝꯃꯦ ꯑꯩ ꯉꯥꯡ ꯑꯃꯗꯁꯨ ꯁꯤ ꯍꯥꯞꯄꯝꯗꯕꯅꯤ ꯁꯤ ꯐ꯭ꯔꯦꯝ ꯍꯥꯞꯄꯗꯤ ꯌꯥꯝ ꯐꯔꯦ ꯃꯤ ꯚ꯭ꯌꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯦ ꯃꯇꯣꯟꯗ ꯂꯦꯞꯄꯤꯕ ꯃꯇꯣꯟ ꯇꯣꯡꯕ ꯃꯤ ꯃꯌꯥꯝ ꯀꯨꯝꯕꯒꯤ ꯚ꯭ꯌꯨ ꯀꯨꯝꯕꯒꯤ ꯚ꯭ꯌꯨ ꯑꯃ ꯇꯧꯔꯁꯤ ꯃꯌꯥꯝ ꯀꯨꯝꯕꯩ ꯚ꯭ꯌꯨꯁꯦ ꯇꯨꯒꯦ ꯇꯧꯋꯦ ꯁꯦꯜꯐꯤꯗ ꯇꯧꯅꯦ ꯀꯨꯝꯕꯩ ꯚ꯭ꯌꯨꯁꯤꯗꯤ ꯀꯨꯝꯕꯩ ꯚ꯭ꯌꯨꯁꯤꯗꯤ ꯁꯤꯅ ꯀꯨꯝꯕꯩ ꯚ꯭ꯌꯨ ꯀꯨꯝꯕꯒꯤ ꯚ꯭ꯌꯨ ꯃꯈꯥ ꯌꯦꯡꯉꯣ ꯈꯔ ꯑꯃꯨꯛ ꯊꯔꯣ ꯑꯣꯟꯊꯃꯤꯟꯅꯔꯒ ꯚ꯭ꯌꯨ ꯑꯣꯟꯕꯗ ꯃꯈꯥ ꯊꯔꯣꯗ ꯑꯣꯟꯕꯗ ꯀꯨꯝꯕꯩ ꯚ꯭ꯌꯨ ꯇꯧꯕꯗ ꯀꯨꯝꯕꯩ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤ ꯌꯥꯝ ꯃꯅꯤꯡ ꯑꯣꯟꯊꯣꯛ ꯌꯥꯔꯦ ꯋꯥꯔꯤꯀꯣꯠ ꯆꯠꯂꯦꯀꯣ ꯋꯥꯔꯤꯀꯣꯠ ꯆꯠꯂꯦ ꯏꯁꯤꯡ ꯊꯛꯀꯅ ꯀꯥꯕ ꯚ꯭ꯌꯨ ꯍꯥ ꯀꯨꯝꯕ ꯅꯥꯈꯠꯂꯕ ꯀꯨꯝꯕ ꯅꯥꯈꯠꯂꯦ ꯀꯨꯝꯕ ꯚ꯭ꯌꯨ ꯀꯨꯝꯕ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯒ ꯀꯨꯝꯕ ꯅꯥꯈꯠꯂꯦ ꯍꯥ ꯌꯥꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯀꯨꯝꯊꯔꯦ ꯃꯈꯥꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅꯔꯤꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯁꯤꯅꯔꯤ ꯑꯣꯏꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯛꯇꯤ ꯊꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯀꯅꯨ ꯁꯛ ꯊꯤꯌꯣ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥꯋꯣ ꯑꯉꯥꯡ ꯃꯆꯥꯋꯣ ꯃꯌꯥꯝ ꯀꯥꯔꯦ slowly ꯃꯥ ꯋꯥꯔꯕ ꯅꯪ ꯀꯨꯝꯕꯩꯗꯤ ꯀꯩꯁꯨ ꯋꯥꯗꯦ ꯀꯥꯈꯠꯄꯅꯤ ꯈꯟꯕꯗꯣ ꯁꯣꯝꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯒ ꯑꯃꯨꯛ ꯀꯥꯈꯠꯅꯤ ꯈꯟꯕꯗꯣ ꯁꯤ ꯂꯣꯏ ꯑꯃꯨꯛ ꯀꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯤꯗ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯗꯕ ꯆꯠꯀꯨꯝꯁꯦ ꯏꯐꯨꯡ ꯉꯥꯛꯇ ꯉꯥꯏ ꯃꯌꯥꯝ ꯆꯠꯄꯗ ꯆꯠꯁꯦ ꯍꯤꯞꯄ ꯀꯨꯝꯕꯁꯦ ꯍꯤꯞꯄ ꯀꯨꯝꯕꯁꯦ ꯀ꯭ꯔꯣ ꯑꯣꯟꯊꯕ ꯑꯗꯨ ꯅꯨꯡꯗꯥꯡ ꯁꯤꯜꯂꯛꯄ ꯀꯨꯝꯕꯗꯣ ꯌꯥꯎꯗꯕꯅꯤ ꯐꯣꯇꯣ ꯌꯥꯝ ꯅꯝꯅꯔꯦ ꯉꯁꯥꯏꯁꯦ ꯀꯔꯤ ꯅꯝꯃꯤꯖꯥꯠꯅꯣ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯤꯔꯛꯑꯣ ꯒꯤꯝꯕꯜꯁ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯗꯣ ꯀꯥꯏ ꯆꯠꯈ꯭ꯔ ꯈꯪꯗꯦ ꯄꯨꯡꯒ꯭ꯔꯥ ꯃꯊꯛꯇ ꯄꯨꯡꯈ꯭ꯔꯦ ꯃꯩ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯁꯤꯅ ꯑꯅꯤꯁꯨꯕ ꯇꯥꯋꯔ ꯅꯠꯇꯦ ꯑꯍꯥꯟꯕ ꯇꯥꯋꯔꯗꯨꯒꯤ ꯉꯁꯥꯏ ꯀꯥꯏꯗꯨꯅ ꯑꯅꯤꯁꯨꯕ ꯇꯥꯋꯔ Terus, soalnya dong. Kami lumayan tinggi. ꯀꯥꯏ ꯐꯥꯎꯖꯟꯅ ꯃꯌꯥꯝ ꯇꯧꯋꯤ ꯃꯤꯗꯤ ꯀꯨꯏꯔꯦ ꯊꯦꯡꯖꯤꯜꯂ ꯃꯤ ꯌꯥꯝꯈꯠꯂꯦ ꯀꯨꯝꯊꯔꯁꯦ ꯃꯤ ꯌꯥꯝꯃꯦ ꯀꯨꯝꯊꯔꯛꯄꯩ ꯃꯤ ꯃꯌꯥꯝ
ꯑꯩꯈꯣꯏꯅ ꯀꯨꯝꯊꯕ ꯃꯌꯥꯝ ꯀꯥꯈꯠꯂꯛꯄ ꯋꯥꯒꯗꯧꯔ ꯃꯨꯟꯅꯒꯁꯨ ꯌꯦꯡꯉꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯚ꯭ꯌꯨꯁꯨ ꯐꯖꯕꯅꯤ ꯃꯤꯁꯦ ꯂꯥꯛꯄꯩ ꯊꯦꯡꯅ ꯃꯤ ꯌꯥꯝꯈꯠꯂꯦ ꯈꯔ ꯒꯨꯡꯒꯨꯒꯦ ꯆꯤꯡ 이파이니 싱 까르고 담 로에 라야다 이너지 네게티브 쩔라요 ꯅꯠꯇ꯭ꯔꯥ 시는 눈 가리 시리 세모거든 이번에 BKTV 미 구입실래 감 실래 이번에 컴퓨터 앞에 미한테 락하게 पछागी गेम ले मयांगदी काकनरे अखोइना कुमधरे सिगिदि सिद लोसिलगे after eating 3 block block namem losilamdai kumthare akoina kumthare kakhanar yawi mi channa biji phasai aide serau bagi chak asalaga tumna hiptana lai sor sing ka halwan hari halam sin em tang khang chân từ quá đi nè mi kha se kana ya ki sin ka mulai jiga t-shirt mi t-shirt em lấy ra ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯍꯜꯂꯝꯗꯥꯏꯒꯤ ꯍꯜꯂꯕꯅꯤꯅ ꯀꯝꯗꯧꯅꯤ 미 matau na lala iko sina sini kena kota asini matau cikram ăn cái này ha mi pa yang la letre kana oh sipia moi yang kale kuma kozim ponga mi trasa no tiene que koi di blog lo shala moi lo ata la tanga ne blog copy mới nào koi na blog kai koi na blog kai blog copy la đi shampoo में हम ले shampoo में oh 시간이 천나 tapi cái gì vậy tăng cái co dukaan nó lấy biếu coi đó cây lâm đấy ôi quang khay kì quang khay ăn rồi parking cái này sao cái mẹ nhiều đấy Tenggu cái mua là sao Quy mà sao vậy angang isakra ongui mẹ nó rồi đấy rồi thôi nó kisah mẹ nhiều đấy tôm chỉ nhiều đấy nàng tôm rồi chia vào